ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡꯅ ꯖꯤꯔꯤꯕꯥꯝꯒꯤ ꯅꯨꯟꯈꯥꯜ ꯚꯤꯂꯦꯖꯇ ꯂꯩꯕ ꯔꯕꯔꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ Kuki militantsingna numit khudingi nongmai amadi bom kapsinduna Jiribamgi tongan-tonganba Meitei khulsingda landa chatharakpadagi Jiribam district asi shanti leitaba mafam ama haibadu oiri ngarang numidangsu Jiribam district ki manung channa leiba Jiribam police station dagi kha romda kilometer 12 rom challaga leiba Sonapur Gram Panchayat ki Nulkhal village da leiba rubber gi farm house ama Kuki militant sing oigani haina singnaba singna mai thadoklamle hairi pauchi asina thodok thokpam dagi phangba paugi matung inna mai thadoklamlaba farm house asigi mapu Hillghat Panchayat ki Haujik Pradhan oiriba N Chamarendra gini hairi N Chamarendra na phongdorakpagi matung inna rubber gi farm house asigi damakta thamba smoke house amadi Mafam aduda leiba mechin gi polam sing pumnamak mai chakpa yaukre mai thabagi thabak asi ningthina plan tawraga chathaba mali hiram asigi matangda Jiribam police station da case amasu register tawkhre haina phongdoki panba yabadi Manipur gi district singi manungda Jiribam district asi rubber gi pothok marang kaina puthokpa oirambadagi chahi kharagi mamangda pumsi sibagum leirurabani masigi tungda N Chamarendra hariba miyoi asina rubber gi farm semgotuna pakchana rubber pambi sing thaduna Makha Tana rubber gi pothok puthok sel thumgi phibam phagatnaba honarakpani adubu mai thaduna manghan takhan khraba asina rubber gi pothok puthokpada chauna apanba pibata natana mafam aduda changduna rubber farm adu semgat sagatpagi thabak tawbada akiba ama pokalle haina su phongdoki Makha tarakpa pawda karigumba phibam amatada nongna semkiba Kaching district handokpa chungya yaroi JNGVO Haukiba lisingani taruki December Nepal nongna district tare chembada yaukiba Kaching district asi chahi kayagi mamangdagi tanduna lakpada natana district ama oibagi chapchaba maram kayasu leibani hauji district ama oibagi mahau praja singna phangba haurakpada ngairingaida karigumba phibam amatada Kaching district asi handokpa chungya yaroi haina Joint Non-Government Voluntary Organization JNGVO gi advisor P Somarendrona ngasi Library and Information Center Kaching da pangthokiba paugi mifam amada phongdokre ngasi pangthokiba paugi mifam aduga mari leinana mahakna Makha Tana haikibada ingkomja lising ma chamapan marifudra humdoida Manipur gi district khara reorganize tawringai matamdagi Kaching district semnaba matam gi oiba khongjang kaya changsinduna lakibani lising ma chamapan marifudra marida JNGVO Kaching na mangjil tharaga matamdugi president rule leiringaida Clouded oiriba Kaching Bazar fauduna chatliba Indo-Burma Sugnu Rota unauthorized occupants sing eviction tawduna road divider district lapse footpath amadi side drain na chingba chenggatuna anoba Kaching ama chenggatpa ngamkhibani Makha Tana lising chamapan marifudra mapalgi March 15 da matamdugi Kaching AC gi MLA KHH Irabot na Manipur Assembly da move tawkiba private member resolution ama pass tawduna Thawal district asi balukate tawduna Thawal amasung Kaching haina ani thokpa yanaki haina phongdokhi Makha tarakpa pawda terrorism gi thawong sing chathariba Kuki khulai paiba singi mathakta Bharat laingangna wafam amata haiba ngamdribasi nunggi wahan thok karino folks Huinong macha chawnaba yoklaga leiton lei haibadu tagadoribra center na Puducherry gi mawongda Legislative Assembly Leiba Union Territory ama semlaknaba thorang tawraklabadi leibak amatada amukta thoktriba miyamgi uprising ama tholakloi hainingai leite Mamang chahi gi lisingani kulumdoi gi me ohumdagi hogduna Kuki terrorist singna Manipur gi apunbagi saktamda singna duna chatharakliba lal ase tha tara taruk helakle nupi yauna miyoi kaya minungsi yauduna mihat thina hatkiba yungkai mai kaya mai thakre Jiribam da chahi yamlaba ahal amabu tumlingaida numaina kaptuna mihat thina hatok piba phawba leikre thokliba lal asigi anoba lal ama oina Kuki singna drone sijinaduna aerial bombing Chama tawduna state forcing sohan kiba amadi mongha ama leikidaba paumi amadi misam kaya asok apan nanghan kibadagi hendokduna surface to surface short range sisindaduna landabada moirangdagi hal ama leikidaba yaukre haina Federation of Civil Society Organization Fox Manipur gi Secretary Information and Public Relation gi Thaupuriba Niras Mangangna press ta thadorpa cherol amana hairi cherol asina Makha Tana hai handak Manipur da Kuki singna drone attack torpa amasung missile attack torpa asi India da ahanba
internal security da achoba chingnaba thodok amani haiba Indian Army da lairamba thabaktagi potharaba high ranking officer singna haikiba phawba leire India gi internal security da chawna singnaraklaba amadi misam praja kaya hatlaba phawbada Manipur gi illegal immigrants singna chatharakliba lal asi India na hauji phawba action amata lokhattana leiriba asi hidden agenda ama leirabra haibo wahang kaya thorakli hairi cherol asina hai laibak thibadi Bharat ki prime minister amadi union home minister na ngasi phawbada thodok sing asibu condemn tawba wafam amata phongdoraktaba asini geopolitics ki yengduna emergency power ni hairiba India na Kuki singi aggression asi lephanba ngamdriba asi chingnaningai oiri India gi internal security da singnaraklaba phawbada Kuki singi mathakta action amata lokhotpa ngamdriba asina takpadi nungda kari leiribage haiba asi hangnaningai oiri Bharat lengangna NNCN IM amadi Manipur gi yawal lalo namthanaba lingkhatkibani hairiba Kuki National Organization KNO amadi terrorism gi thawngsing chathariba Kuki khulai paiba singi mathakta Bharat lengangna wafam amata haiba ngamdribasi nungi wahanthok karino Manipur lengangna sengwatkiba KNO amadi Kuki khulai paiba singna huinaw macha chawnaba yoklaga laiton lei haibadumak Bharat lengaki mathakta tarakloi hainingai leiti hairi Union Home Minister masamangna sillaga MP Dr. Samit Patra na chair logduna Manipur da ing tappa hanjilaknaba lawkiba Meitei Naga amadi Kuki legislature singi marakta handakta pangthokiba mifam adugi matung ikan kanadana Meitei kholsingda landaba hawrakiba thodok asimak Bharat lengakbu Kuki singna thawoidre haina lawba yai masida natana ngarangsu Jiribam Borobetra subdivision gi police station amada phawba bom nongoi kapsinba yum amadi school mai thabana singba chatharakli hairi cherol asina aroibada hairibadi Meitei singi mathakta landariba Kuki singda India na makhogi geopolitics ki policy kaidanaba khaki yengduna center na Puducherry gi mawongda legislative assembly Leiba union territory ama chengbalaknaba thorang tawraklabadi lebak asida amukta thoktriba miyamgi uprising ama lakloi hainingai leite asigumba tanja asida state lengaknasu mating leina thabak tawba changi hairi Makha tarakpa pawda JAC na taliba demand lengakna thabak to ontholagani haibagi thajaba pirakpadagi leikhidraba Johnson gi asiba hakchang loksinkhre Tha asigi tara marida chakangdaba singna tamthina phubadagi leikhidraba laifam khunong mayai lekaidagi Laisrum Johnson gi thawai yawdraba hakchang Rims ki Miral Sangdagi imung manugi miyoi singna lokre ngasi Rims ki Miral Sangda pawmi singa unabada Johnson gi misiga loinana Puyam Roshan amadi Aura Club laifam khunogi joint secretary Nauroibam Barunbu tamthina phurambagi mayokda semkiba JAC gi convener Mongjam Bimolna hai thodok asiga mari leinala semkiba JAC na taliba demand lengangna thabakta ontholagani haina thajaba pirakpadagi laikhidrabagi aroiba mathong mangam pangthoknaba phirep asi lobani haiki Bimolna Makha Tana hai laibak thiba thodok asigi matangda JAC na lenga kawari sanaraba matungda lenga ki maikidagi laikhidrabagi imung manungda chanaba lenga ki thabak piba amadi soktuna lairiba Roshan amadi Barunna naba phatriba phawba lengakna layengba haiba wafamda yanaki JAC na taliba demand asibu phangnaba honabada mateng pangbikiba miyamgi lupsing amadi mera paibi singbu JAC gi maikidagi ikai khumnaba ulakli loinana asigumba laibak thiba thodok asi matungda amuk hanna thoktanaba mari leinaba singna honabiyu haiki Makha tarakpa pawda Chief Minister Biren Sindoklabadi irang asi hekta loisinba ngamladra COMAF Haukiba October 15 da Ministry of Home Affairs na sinba Kuki Meitei amadi Naga MLA singi apunba meeting ama pangthokraba matungda Manipur gi tangdu leitadraba irang asibu yengsinnabagi khannabagi mahuta BJP ruling party gi pukchel manadaba amadi phammunabagi mawongda Meitei MLA 18 na Manipur gi Chief Minister N Birenbu sindoktrabadi punna resign tawgani haiba khongthang asi matang chade Chief Minister N Biren sindoklabadi irang asi hekta loisinba ngamladra haina Committee on Protection of Meitei Victim Commet Morena hanglakpaga loinana yamna kanna yaningdaba phongdorakli Commet Moregi convener TH Muda Meiteina koyek piduna press thadorpa chirol amana hairibadi mamang chahi lising ani kulhumdoi gi May 3 dagi Manipurda Kuki narco terrorist singna landarakpadagi iramdam asigi mamal yamlaba inmate innocent civilian kaya
kayagi thawai mangkrabani loinana miyoi lising kaya mayum makai mei thakraba matungda tongan relief camp singda changjapam logduna awaba kaya mayoknari Manipurda kundariba indigenous miyoi furup khudingmakta Kuki narco terrorist singi aggression asigi chaitheng phangduna awaba kaya mayoknariba lanpham asida Manipur Legislative Assembly gi speaker yauna Meitei MLA tara mapalna Manipur gi CM sindokadabani haina pause sing amadi social media da phongdorakliba wafum asina achumba oirabadi khongthang asi achumba natti haina khanjai hairi Jerol asina hairiba khongjang asidi matam kayagi mamangdagi Kuki singna talakpa demand adubu Meitei MLA singna support togduna Kuki gi apambada support togba oina tagani hawjik tholiba irang asina awaba mayoknariba misam miyam amadi victim singi tangdu leitana leinaba BJP gi government ta yauriba MLA sing khudimakna sinbibada hena wakhal changhanningi haibaga loinana Pammunabadagi lebak iramdam asi lekha tabagi wari kaya puwarina saki oribani hairi maramaduna hawjik oriba Manipur gi asuk luraba tanpham asigi Kuki MLA tara natana lemhoriba MLA yangkhaina amata oina punsinduna Manipur gi ngamkhai kaidanaba amadi irang asibu losinaba amadi amata oiba khola wakal londa thabak paikhat minabana hena apaba oigani haina khanjai hairi